guys, welcome back to my channel. Aina ngasi semdoisina blue machugi crepe cake haina mayam su anam loi khangam adugido semge tawbane aduda whipped cream changani adu whipped cream do hana semage whipped cream sembada aina sijina doisa sigi amul gi fresh cream sijina ni aduga ai sep to matang hajarage su yam haidena tawbana te su youtube ta yengaga laga try tawdoine ado first sise hana torni hadi sigisida kasage freezer da thame bako ando makada mahising na makha leraga mapang sing mathakta kakhalakani hai do mapang du ne sijina doise aduna sipola pha sekai rakke kati ju pikana ni tawis yam kana thick oi treba cream je phetti khadi khara petli peladi tawridu fridge ta dum hapchalaga yengage aduga hojiki makha taba crepe cake to semna ba mu tawrse
actual whipping cream nattamina yadre tanik chengidore whipped cream do bet man le loi chengidore loi chengidore what the heck is this?
ꯁꯤꯒꯤ ꯀ꯭ꯔꯦꯞꯁꯤꯗꯤ ꯍꯥꯎꯋꯦ ꯑꯗꯨꯒ ꯋꯤꯞ ꯀ꯭ꯔꯤꯝꯁꯤꯗꯤ ꯌꯥꯝ ꯄꯦꯠꯁꯨ ꯄꯦꯠ ꯅꯠꯇꯦ ꯋꯤꯞ ꯀ꯭ꯔꯤꯝꯁꯦ ꯉꯁꯥꯏꯈꯩꯗꯤ ꯈꯔ ꯅꯪꯉꯝꯕꯅꯦꯕ ꯁꯤ ꯍꯥꯞꯄ ꯀꯥꯟꯗ ꯃꯍꯤ ꯖꯔ ꯖꯔ ꯂꯪꯊꯣꯔꯛꯑꯦ ꯀ꯭ꯔꯦꯞꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯁꯥꯗ꯭ꯔꯕꯅꯦꯕ ꯏꯪꯉꯕꯅꯦꯕ ꯅꯥꯟꯊꯨꯔꯦ ꯁꯤꯗꯤ ꯋꯤꯞ ꯀ꯭ꯔꯤꯝꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦ ꯌꯥꯖꯗꯣꯔꯕꯅꯦꯕ ꯀ꯭ꯔꯤꯝꯁꯤꯅ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯤꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯒꯥꯏꯁ ꯌꯥꯕ꯭ꯔꯦ ꯁꯤ ꯅꯍꯥꯟꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯗꯧ ꯃꯥꯜꯂꯦ ꯆꯦꯕꯦ ꯅꯪꯒꯤꯁꯦ ꯑꯩ ꯌꯥꯝ ꯀꯜꯂꯦ ꯀꯔꯤ ꯈꯨꯀꯛꯅꯣ ꯃꯊꯛꯀꯤꯁꯦ ꯑꯗꯨꯝ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯆꯥꯔꯣ ꯅꯪ ꯀꯔꯤ ꯈꯪꯗꯅ ꯑꯩ ꯌꯥꯝ ꯇꯧꯈꯔꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯑꯁꯦꯡꯕꯩꯅꯦ ꯍꯥꯎꯕ꯭ꯔꯥ ꯁꯤꯃ ꯍꯥꯎꯋꯦ ꯗꯨꯝꯗꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯔꯝꯅꯤ ꯁꯛꯁꯦ ꯈꯪꯉꯦ ꯍꯥꯎꯗꯤ ꯍꯥꯎꯋꯤ ꯀꯃꯥꯏ ꯀ꯭ꯔꯤꯝꯗꯨꯅ ꯄꯦꯠꯃꯟꯕꯒꯤꯅꯦ ꯕꯔꯥ ꯕꯔꯥ ꯂꯥꯎꯔꯦ ꯀ꯭ꯔꯤꯝꯗꯣ ꯑꯗꯨꯏꯅꯦ ꯑꯗꯨꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏꯀꯣ